Sengdokte kaidabai sengdokta wari le da wari yum panbase luhongba ado ngasi khara sakauba chatlore aduga khoi hojik halae gyan tana aduga marakta aidi nahangai luhongbagi kaigi chillaga leibududa moi Facebook ta kaida Instagram da kaigeno mayam thagalamne aidu uhawdre adu ai ure hojik moi kaigeno sengdokba khotpa kana khara torome sengdo e bo hairame ai kam kan sengdoki jo ai khangaude sengdokpai matamju leite ai khaimaroina ai luhongbado yam thina wana ne chale pusigi ahamba luhongjabani tumenna aidi sacharaga aidi luhongbadubudi tekta kainabudi kano tawo lae aduga ngasibudi chakouba hanjare adu chakoubu loirabina aigi tabakse loi loirakpaduda mathang sum Facebook kai sum parakpaduda mayamju sum mayamda pinaba comment irakpa loop ki kai mayamda loi uba haitare adugi aiju post kharabudi thagatle kasu yamna kanu leiteda sengdokkibasu leite amasu leite kadawaisu sengdokna ai sengdoi aidi chatnabi matungina aidi kakchingi chatnabi ne aidi sasarubani nupi meyumna sumai toroga moi kakchingi di sumai chatnai bor laknai kholi haibadugi aisu khoi ahal laman yanaraga aidi hanabu chatnabra nu hangubani chatnaida akhogidi hanadaiju dum tongnai haibadugi aisu sasarubani adudaiduda aina Facebook ta akhoi group khara haitarene aduna kaikeno aranba kaikeno yamen tade katorome ai ngasi thangnajare yam ka hena kenu budi saujade mingsina hadi film kumba khatanda sumaina onjallaga yani habe matada tawbududi tawbiganu ai hainingi haitarene amagisu khoidi mitem changa tani somda kanna wanariba isingi chawgi kanna thoingai matamjida kasu leitaba actor oije haiba wani ai kanamta oibasu natte chamna laijaba mi makhaktani ai maramda mu loina mu puthokna thobu ai pamda wa haitare aduda aina penjadana aina Facebook tadi ai haigre kara sengdokkibadi ai leite aduga sengdokningai ju maramju leite aina ahamadi natre haitarene mamangi sengdokpadi aidi ujadri adu aidi muk chatnabi matungina aidi chatlubani kakchingda cake inaba achapo chaminaba kwa pinaba si madi kakchingi chatnabi oirame aina kakching nupi lawrubanina ado sidaida sungang hangdabida organization kharana kaino khara tawre ai leitringaida aina pidaga sign taw gaina che khara pisalamaga kai group na ju khangde ka tarome ado tawiganu akhoi katangda akhoi asonmani gaina ju khanbiganu haitarene haidi nupa leitringaida nupi khatang leiba kana changjallaga damka tawga sign tawba khotpa kana haibaduju kangudusu ai loi khangjai adubu tawiganu khoi masen ngaktani khoi chamna dum leinaba yaba pot ngaktani kasu dattaba cake macha ama khak inabagi damakta adumaina yam kahena tawgodung natte hangbiyu dum kakching longgi chatnabije mayam hangbiyu kakchingda bor ogedoriba nupajina kakching longgi nupi longgi side chatlaga sapot chaminaba kano tawba haibase sije loi thokpane aje si ma hangbiyu sije khangthabira matungda organization leiriba jingjina wa ngangbiro ngonda adugi matungina chatnai chanade haibading matungina taw aina yokhatpa natte sidi
matam matamgi chana matam amada kwa in pinarami bujia pinarami adagi singar kai toromi matam matamgi chanabi matungina hojikti chakholabanina cake nung pinarae cake ka ije aina hamazu natte cake ti kai cake ngakta ni keno mayamna hojik inari mayam je cake ti tokro nupi ani bokta luhong bokta kemta hainadraba matamjida aingonda da sum atamna na tawbigano haibnida cake ki wari de toje mi nupa amna nupi ani luhong ji siju dum mayamna kemta di hainagi dira aingonda khatang da onjan birakano chini maitai gi chanabi je loi channe khoiju loi khangjai khoiju loinama khangaba ngatane khangbaduna bo koi chahi 10 hena 10 thoi 30 hena koi si circle jida mayam ge seba tawdana mina thina bo nga ju koi film gi kangbu jidi thina dum ngangna galli adu bang pu koi dum cham dum mayam gi saudana ba mayam bu pe na tawjara lakjara bani adu sungang hangda bi da haitare group kharana kano tawira ga haitare aiga leitringaida aigi nupi mathanda leirinaida ga cm ga busalaga sign tawga haiba potati adudi tawbigano ai haijage aduga sidi aigidi aina chatnabi matungina idi Kachinda chacharubni aina langi bazu leite akaiba aina mafamda chatluraga hidak thaksanna yu thaksanna isai sinjanna mayamgi wari ba kholi matamje tawrubuzu leite ado chaubigano aduga yengju yam yengjanbirakano haidi yani haibagi mata oina patauju tawsanbirakano laikai pali ahlaman pali organization amu orgasu chanaba yaba haibam le chanadaba yadaba haibam le aigi laikai daga laksalaga moina pangangang jalapudi ai laikai mi myam tholakkaneba aduduna kemta yare mangang ba kana ro sigi afaba potal oinamo akhoi afaba oina hona jena mi chitragupta thiraga akhoi tawai wajindi sumain tawnagumsi ai jenga sai nahangai ai changde ai luhongbagi kaigi adagi mayam tawnabagi kano to ai chakau loida ngairi ngasi khatang aigi wife ki manaupi manaupa ma luhongbagi date 8 luhonggadauba aduna chakaubuju khatang khalle aduga hajiboju khatang khalle adugi khoi ngakhata yada ngasi chakaubuji loisangre adu aina som sangnam paadaba poche adu som yenga kanda gadi wahai maphai amda loi chatlamba mi gi chatnabina kaino akhoi gi swai gi thamaibangi chatnabina kaino Kachin gi chatnabina kaino je khangdabida ngangba kaino tawbaji yamna leiramba haida adugi pendadana aichu haijabani ado sidi akhangba mina dum khangamani khangdaba mina khangamaroi adudana o luhongbagi hangbalae akhoi imanaba ama adu mayam ngatang kano tawjage aduga nainabigano akhoi luhongbagi matam matangda message to pajarage itai ma uloy antase khar pai pomalda moigi sigi keno je kari